Hi ma'am, ngasidi pakora thongsi yam kuire pakora chagidabasу mamang kangda char matungda amuga chagidibra kaino mamana nahanse aina kaidang chagi mama aibu pakora thonge harabako akoi manasu hairakpai matungdagi kuirabanina chadaba ado chaningna leigiba ado ngasidi aisu pakora se thongage pangna soi video dasu kaya su haptabnebako pakora kaya chadabagine ado I beson kara lauraga niktoe aduga thum kara hapchalle ado mate adum share tawjarage ai dum mamangda budi kangidara recipe budi hapchagi maneba ko aigi kuthongju dum ado asisu mate adum hapcharage thumga jira mapumga yanghang morok aduga padigom maru powder sugairaga aduga kainoga garam masala kara hape garam masala sino harin borada hauba hili aduga sing kitang takaira hape aduga suthaga aduga ghee kitang hape horendi bora se ghee totkibasena manam nungshira boy khalle nungshibani ko aduna aina ghee kara gatang hape aduga yenam se kukupna khara soire aduga wapati gom manam nungshina bagi kukupna kitang soichalle aduga loire maru mara hapase loira mar aduga ising gatang hapaga tolage haribop se aina ni khak tingna thammani hore hijangda ma hapage aduga sinjita sichalaga kukum soiraga ma hape horen bora chabda khak chabda hauna bagena aduga phajana mix tawsallage aduga ising hapaga muk tolage yare paruga sunuga school leitabase ai ko gam sai lange ba paru jina bol aigi video se da tong 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 ai kaino yawrise bol sanabagine adum lang sanabagi ko paruna aduga yot ke khangda oina thongani aduga ahanbada bora hodoge loiregi bora se loina hodoe aduga bora mong tadaba mani yawbasidi horen alugumba su kaim haparoi mahi da gravy do kitang nang sannabagi disfigure oibaga bora singina tokhaira ga nokhairaga horen ngausallage aduga thau kitang hape se aduga dalchini manam nungsina baina tespata aduga paspuron hape aduga hing kitang ama hapaga yenamna tawra ngausallani khami sinbi kharaga tawragane khami sinbi ama kaino achauba ma khalaura aduga horen bora hai disfigure hoiba haidi mong tadaba yani khak adum pakthanba yaureba ko thause katang amuk yamagadi korokoro da mayaida khara kutpa mafamgidi bora se adum matumde tar magu imung khoida chadoinina masak yam phajadrasu kaide aina khallaga ko aduga kaino hape yenam se hapchalle manam nungshira ko yenam sina ba adum ngaurak pase manam nungshiba hel aduga igi video se khaibo mi namahudre mayam
ꯌꯦꯅꯝ ꯈꯔ ꯀꯥꯔꯞ ꯇꯧꯅꯕ ꯍꯥꯏꯅ ꯇꯧꯕꯗ ꯐꯣꯟ ꯃꯨꯠꯊꯠꯄꯗꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯃꯝꯗ꯭ꯔꯦ ꯀꯩꯅꯣꯁꯦ ꯌꯦꯅꯝꯁꯦ ꯈꯔ ꯃꯨꯁꯜꯂꯛꯑꯀꯥꯟꯗꯨꯗꯀꯣ ꯁꯤ ꯏꯂꯥꯏꯆꯤꯒ ꯍꯥꯞꯄꯤꯃꯦꯕ ꯑꯩꯁꯦ ꯃꯅꯝ ꯅꯨꯡꯁꯤꯌꯦꯅ ꯏꯂꯥꯏꯆꯤꯁꯦ ꯍꯥꯞꯄ ꯍꯣꯔꯦꯟ ꯃꯍꯤꯗꯣ ꯍꯥꯏꯗꯤ ꯕꯣꯔꯥ ꯃꯅꯨꯡꯒꯤꯁꯨ ꯑꯗꯨꯒ ꯃꯍꯤꯗꯨꯁꯨ ꯏꯂꯥꯏꯆꯤ ꯃꯅꯝꯁꯦ ꯅꯨꯡꯁꯤꯌꯦꯗꯅ ꯁꯨꯒꯥꯏꯔ ꯑꯍꯨꯝꯒ ꯍꯥꯞꯈꯤꯕꯅꯦ ꯑꯗꯨꯒꯗꯣ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯦꯃꯦꯔꯥꯁꯦ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯍꯧꯗꯕ ꯌꯦꯅꯝꯁꯦ ꯃꯨꯜꯂꯀꯥꯟꯗꯨꯗ ꯑꯩꯅ ꯈꯔ ꯉꯥꯡꯉꯛꯄ ꯀꯥꯟꯗꯨꯗ ꯇꯦꯖꯄꯇꯥ ꯀꯩꯅꯣꯁꯦ ꯍꯥꯞꯆꯜꯂꯦ ꯇꯣꯃꯦꯇꯣ ꯍꯥꯞꯆꯜꯂꯦ ꯁꯤꯡ ꯈꯤꯇꯪ ꯁꯨꯔ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯗꯨꯒ ꯏꯂꯥꯏꯆꯤꯁꯦ ꯍꯥꯞꯄꯅꯦꯕ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯑꯣꯟ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯍꯧꯗꯕ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯗꯨꯃꯥꯏꯅꯗꯤ ꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯅ ꯇꯣꯃꯦꯇꯣꯁꯦ ꯑꯗꯨꯝ ꯅꯝꯈꯥꯏꯕꯅꯦ ꯃꯍꯤ ꯍꯣꯔꯦꯟꯗꯤ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯏꯅ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯦꯅꯝꯁꯤꯒꯤ ꯇꯣꯉꯥꯟꯕ ꯑꯃꯀꯣ ꯆꯅꯝ ꯇꯤꯜꯍꯧꯒꯤ ꯉꯧꯔꯒ ꯑꯗꯨꯒꯤꯅ ꯃꯅꯝ ꯇꯣꯉꯥꯟꯕ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯅꯝꯒꯤꯅ ꯇꯣꯉꯥꯟꯕ ꯃꯅꯝ ꯑꯃꯗꯣ ꯊꯣꯛꯄꯁꯦ ꯑꯩꯅ ꯕꯣꯔꯥ ꯁꯨꯃꯥꯏꯅ ꯈꯔ ꯃꯁꯛ ꯐꯖꯗꯕ ꯑꯅꯤꯈꯛ ꯌꯥꯎꯕꯁꯦ ꯁꯥꯏꯗꯇ ꯇꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯊꯥꯎꯒꯤꯅꯦ ꯑꯗꯨꯅ ꯈꯤꯇꯪ ꯐꯖꯗꯕ ꯁꯨꯃꯥꯏꯅ ꯅꯦꯠꯈꯥꯏꯔ ꯍꯥꯞꯄꯦ ꯑꯗꯨꯗꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗꯤ ꯑꯥꯂꯨ ꯑꯗꯨꯝ ꯈꯤꯇꯪ ꯅꯪꯁꯤꯟꯅꯕ ꯍꯥꯏꯅ ꯑꯥꯂꯨ ꯑꯃ ꯅꯣꯠꯈꯥꯏꯔ ꯍꯥꯞꯄꯅꯦ ꯑꯥꯂꯨꯁꯨ ꯍꯥꯞꯄ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯕꯦꯁꯣꯟ ꯀꯩꯀꯩꯁꯨ ꯑꯗꯨꯝ ꯉꯧꯔ ꯍꯥꯞꯅꯩꯀꯣ ꯈꯔ ꯅꯪꯁꯤꯟꯅꯕ ꯍꯥꯏꯅ ꯑꯗꯨꯒꯗꯣ ꯑꯝꯇ ꯍꯥꯞꯇ꯭ꯔꯦ ꯑꯩꯗꯤ ꯑꯗꯨꯝ ꯆꯝꯅ ꯊꯣꯡꯉꯦ ꯇꯤꯜꯍꯧ ꯆꯅꯝ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯍꯔꯤꯕꯣꯞ ꯑꯃꯈꯛꯀ ꯑꯩꯅ ꯑꯗꯨꯝ ꯍꯣꯔꯦꯟ ꯆꯥꯕꯗ ꯍꯥꯎꯅꯕꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯆꯥꯗꯦꯗ ꯑꯩꯅ ꯆꯥꯗꯣꯏꯅꯤꯅ ꯑꯗꯨꯅ ꯑꯃꯈꯛꯇꯪ ꯑꯩꯅ ꯄꯤꯁ ꯑꯍꯨꯝꯈꯛꯀ ꯊꯠꯂꯒꯀꯣ ꯍꯥꯞꯆꯜꯂꯕ ꯑꯗꯨꯒ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯃꯨꯛ ꯉꯧꯔꯦ ꯉꯧꯁꯜꯂꯕ ꯑꯃꯨꯛ ꯐꯖꯅ ꯉꯧꯁꯜꯂꯤꯉꯩ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯋꯤꯀꯣ ꯃꯩꯁꯦ ꯂꯩꯊꯔ ꯑꯃꯨꯛ ꯂꯩꯈꯠꯂ ꯑꯃꯨꯛ ꯂꯩꯊꯔ ꯑꯃꯨꯛ ꯂꯩꯈꯠꯂ ꯇꯧꯔꯒ ꯍꯤꯟꯖꯥꯡꯁꯦ ꯑꯩꯅ ꯊꯣꯡꯕꯅꯤ ꯃꯩ ꯑꯃꯨꯛ ꯄꯨꯔꯥ ꯀꯜꯍꯟꯈ꯭ꯔꯁꯨ ꯍꯤꯟꯖꯥꯡꯒꯁꯦ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯗꯤ ꯃꯊꯪ ꯄꯨꯡꯀꯥ ꯀꯥꯁꯜꯂꯒ ꯑꯃꯨꯛ ꯃꯅꯨꯡ ꯌꯧꯗꯕ ꯑꯗꯨꯃꯥꯏꯅꯅꯦ ꯃꯍꯥꯎꯗꯣ ꯑꯩ ꯍꯥꯏꯕꯁꯦ ꯍꯩꯇ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯅ ꯃꯩꯁꯦ ꯑꯃꯨꯛ ꯇꯞꯍꯜꯂꯦ ꯑꯃꯨꯛꯀ ꯀꯜꯍꯜꯂꯦ ꯇꯧꯔ ꯌꯥꯏꯔ ꯉꯧꯕꯅꯤ ꯑꯗꯣ ꯌꯥꯝꯅ ꯉꯧꯅꯤꯡꯉꯥꯏ ꯄꯣꯠ ꯀꯩꯀꯩꯕꯨꯗꯤ ꯌꯥꯎꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯇꯣꯃꯦꯇꯣ ꯀꯩꯀꯩꯗꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯄꯠꯁꯟꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯕꯣꯔꯥ ꯍꯣꯔꯦꯟꯗꯤ ꯃꯍꯤꯁꯦ ꯈꯔ ꯌꯥꯝꯅ ꯍꯩꯕꯅꯤꯅ ꯍꯣꯔꯦꯟꯗꯤ ꯕꯣꯔꯥꯅ ꯆꯨꯞꯁꯟꯈ꯭ꯔꯒ ꯃꯍꯤ ꯍꯦꯛꯇ ꯂꯤꯍꯧꯗꯦꯕ ꯑꯗꯨ ꯊꯨꯝ ꯆꯥꯏꯁꯜꯂꯒ ꯉꯥꯏꯍꯥꯛ ꯐꯖꯅ ꯁꯧꯍꯜꯂꯒꯦ ꯑꯩꯒꯤ ꯃꯍꯤꯁꯦ ꯑꯗꯨꯒ ꯕꯣꯔꯥ ꯊꯥꯗꯔꯅꯤ ꯑꯩꯒꯤ ꯕꯣꯔꯥꯁꯦ ꯘꯤꯁꯨ ꯀꯩꯀꯩ ꯍꯥꯞꯈꯤꯕꯅꯤꯅ ꯌꯥꯝ ꯀꯨꯏꯅꯗꯤ ꯐꯨꯠꯂꯔꯣꯏ ꯑꯗꯨꯅ ꯃꯍꯤꯁꯦ ꯍꯥꯟꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯐꯖꯅ ꯁꯧꯍꯜꯂꯒꯦ ꯐꯖꯅ ꯁꯧꯕ ꯌꯥꯕ ꯁꯧꯔꯦ ꯑꯩꯒꯤ ꯃꯍꯤꯁꯦ ꯑꯗꯨꯒ ꯑꯩ ꯕꯣꯔꯥꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯕꯣꯔꯥꯁꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯑꯩ ꯐꯨꯠꯂꯔꯣꯏ ꯑꯗꯨꯝ ꯁꯥꯔꯕꯅꯤꯅꯀꯣ ꯑꯩꯗꯤ ꯃꯍꯤꯁꯤꯗꯤ ꯁꯧꯔꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯁꯧꯍꯜꯂꯒ ꯑꯗꯨꯝ ꯊꯥꯡꯊꯔꯅꯤ ꯑꯗꯨꯝ ꯃꯥꯏ ꯃꯍꯤꯁꯤꯅꯁꯨ ꯑꯗꯨꯝ ꯃꯅꯨꯡ ꯌꯧꯕ ꯑꯗꯨꯝ ꯄꯣꯞꯍꯟꯈ꯭ꯔꯅꯦꯕ ꯌꯥꯝ ꯀꯨꯏꯅ ꯐꯨꯠꯄꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯠꯊꯈꯤꯗꯅ ꯕꯣꯔꯥ ꯆꯥꯐꯝ ꯈꯪꯗꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯤ ꯊꯥꯗꯕꯒ ꯑꯃꯨꯛ ꯃꯨꯊꯠꯂꯦ ꯃꯅꯨꯡꯒꯤ ꯀꯟ ꯂꯥꯎꯕꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯥꯅꯤꯡꯗꯦ ꯑꯗꯣ ꯐꯖꯅ ꯈꯥꯏꯔꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯗꯨꯒ ꯊꯥꯡꯊꯔꯝꯗꯥꯏꯗ ꯖꯤꯔꯥ ꯄꯥꯎꯗꯔꯒ ꯐꯗꯤꯒꯣꯝ ꯐꯗꯤꯒꯣꯝ ꯊꯥꯡꯊꯔ ꯂꯣꯏꯔꯅꯤꯗ ꯑꯩꯒꯤ ꯄꯀꯧꯔꯥꯁꯦ ꯉꯥꯛꯇꯪ ꯁꯧꯍꯜꯂꯒꯦ ꯌꯥꯔꯅꯤ ꯑꯩꯒꯤ ꯁꯧꯔꯦ ꯕꯣꯔꯥꯁꯦ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯗꯨꯒ ꯐꯗꯤꯒꯣꯝꯒ ꯍꯥꯞꯆꯤꯜꯂꯒ ꯖꯤꯔꯥ ꯈꯤꯇꯪ ꯃꯀꯨꯞ ꯆꯥꯏꯁꯤꯜꯂꯒ ꯍꯣꯔꯦꯟ ꯏꯪꯊꯔꯒꯅ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯆꯜꯂꯕ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯄꯀꯧꯔꯥꯁꯦ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦꯀꯣ ꯑꯗꯨꯒ ꯆꯥꯕꯗ ꯇꯦꯁ ꯇꯧꯔꯒ ꯈꯪꯕ ꯍꯥꯏꯅꯤ
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯇꯣꯔ ꯃꯪꯒꯟꯗꯨꯁꯨ ꯑꯩꯅ ꯀꯪꯅ ꯑꯗꯨꯝ ꯉꯧꯔꯦ ꯀꯪꯅ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯅ ꯉꯧꯊꯣꯛꯄꯗꯣ ꯑꯃꯨꯛ ꯊꯥꯗꯔꯅꯤ ꯑꯗꯨꯒꯤꯁꯨ ꯍꯥꯎꯋꯦ ꯃꯍꯤ ꯈꯔ ꯈꯔ ꯄꯀꯧꯔꯥꯒꯤ ꯃꯍꯤ ꯈꯔ ꯈꯔꯒ ꯆꯪꯕꯒ ꯄꯀꯧꯔꯥ ꯆꯥꯔꯛꯄꯗꯀꯣ ꯀꯨꯝ ꯀꯨꯝ ꯂꯥꯎꯔꯦ ꯃꯣꯇꯣꯔ ꯑꯩꯈꯣꯏꯒꯤ ꯃꯪꯒꯜ ꯍꯥꯞꯄꯁꯤꯁꯨ ꯀꯦꯝ ꯀꯦꯝ ꯂꯥꯎꯕꯁꯦ ꯑꯗꯨꯒ ꯑꯩꯒꯤꯁꯦ ꯃꯅꯨꯡꯁꯨ ꯐꯖꯅ ꯑꯃꯨꯛ ꯑꯃꯨꯛ ꯄꯀꯧꯔꯥ ꯆꯥꯕꯗ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯟ ꯀꯟ ꯂꯥꯎꯕꯗꯣ ꯑꯗꯨ ꯑꯩ ꯍꯩꯅꯗꯕ ꯑꯁꯤ ꯃꯍꯤ ꯐꯖꯅ ꯆꯪꯉꯃꯤꯅ ꯇꯤꯟ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯅ ꯑꯗꯨꯒ ꯁꯦꯅ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤꯅꯤ ꯏꯗꯣꯝꯆꯥꯁꯨ ꯃꯣꯕꯦꯗꯒꯤ ꯍꯜꯂꯛꯑꯦ ꯑꯗꯩ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤ ꯊꯤꯜꯂꯨꯔꯅꯤ ꯇꯦꯁ ꯇꯧꯍꯜꯂꯅꯤ ꯏꯗꯣꯝꯆꯥ ꯍꯣꯏꯁꯨ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣꯏꯅ ꯏꯗꯣꯝꯆꯥꯒꯤ ꯄꯤꯔꯝꯃꯦ ꯑꯗꯨꯒ ꯁꯦꯅꯥ ꯁꯣꯅꯨꯒ ꯄꯔꯨꯒꯒꯤ ꯈꯥꯏꯗꯣꯛꯄꯤꯔꯦ ꯃꯣꯏ ꯑꯅꯤꯒꯤ ꯉꯥꯏꯍꯥꯛꯇꯪ ꯃꯇꯦꯛ ꯈꯛꯇꯪ ꯃꯨꯛꯕꯥꯡ ꯎꯠꯆꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯁꯦ ꯄꯀꯧꯔꯥ ꯑꯃ ꯂꯩꯔꯦ ꯄꯥꯄꯔ ꯏꯅꯦꯝꯕꯣꯛꯅ ꯄꯤꯔꯛꯈꯤꯕ ꯄꯥꯄꯔ ꯑꯄꯥꯛꯄꯗꯨꯅꯤ ꯑꯗꯨꯒ ꯊꯕꯤꯒ ꯇꯧꯔꯒ ꯄꯔꯨꯒ ꯁꯣꯅꯨꯒꯒꯤ ꯆꯥꯛ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯣꯏ ꯑꯅꯤ ꯏꯔꯨꯊꯣꯛꯏ ꯏꯔꯨꯊꯣꯛꯄ ꯂꯣꯏꯁꯤꯜꯂ ꯃꯥꯏ ꯐꯤ ꯍꯣꯡꯗꯣꯛꯏ ꯑꯗꯨꯒ ꯃꯣꯏ ꯑꯅꯤ ꯄꯤꯖꯔꯅꯤ ꯆꯥꯛ ꯆꯥꯅ ꯂꯥꯛꯑꯦ ꯃꯣꯏ ꯑꯅꯤ ꯏꯁꯤꯡ ꯄꯥꯏꯔ ꯃꯥꯏ Ang luchawa orge, manam di fadan uche, buraga achar. Oh. Rồi đó hiểu. Udah nang. Perlu deh coba ada piu. Bukan udah payu semua. Houre. 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 Jangan main apa kya? Yam haure mayam pakora kuina ꯆꯥꯗꯕꯒꯤꯔ ꯈꯪꯗꯦ ꯑꯗꯨꯒ ꯁꯦꯅ ꯏꯗꯣꯝꯆꯥꯅ ꯃꯨꯝꯕꯩꯗꯒꯤ ꯂꯥꯛꯄꯗ ꯀꯔꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯏꯗꯣꯝꯆꯥ ꯁꯥꯏ ꯕꯕꯥ ꯂꯥꯏ ꯈꯨꯔꯨꯝꯃꯣꯏꯅ ꯄ꯭ꯔꯁꯥꯗꯅꯦꯅ ꯄꯤꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯣꯏ ꯃꯥꯜꯂꯦ ꯈꯔ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯕꯗꯣ ꯀꯔꯤꯅꯣ ꯀꯥꯎꯔꯦꯅꯦ ꯆꯤꯟꯗ ꯂꯩꯇ꯭ꯔꯦ ꯕꯨꯀꯨꯟꯆꯅ ꯍꯥꯎꯏꯗ ꯃꯥꯜꯂꯦ ꯑꯗꯨꯒ ꯏꯗꯣꯝꯆꯥꯒꯤ ꯃꯧꯅ ꯑꯩꯒꯤ ꯄꯤꯔꯛꯄꯅꯤ ꯀꯤꯂꯤꯞ ꯁꯝ ꯐꯥꯅꯕꯒꯤ ꯁꯤ ꯌꯥꯝ ꯐꯖꯩ ꯕ꯭ꯔꯥꯎꯟ ꯃꯆꯨ ꯑꯃ ꯑꯗꯨꯒ ꯑꯃ ꯁꯤꯅ ꯑꯃꯨꯛ ꯀꯂꯔ ꯑꯅꯤ ꯑꯣꯏꯔꯦ ꯌꯦꯡꯉꯨꯅꯦ ꯐꯖꯩꯌꯦ ꯁꯤꯁꯨ ꯏꯗꯣꯝꯆꯥꯅ ꯕꯣꯝꯕꯦꯗꯒꯤꯗꯤ ꯀꯔꯤ ꯄꯨꯔꯛꯀꯅꯤ ꯑꯁꯤ ꯃꯉꯥꯏꯔꯦ ꯃꯣꯏ ꯃꯧꯅ ꯍꯥꯞꯄꯩ ꯀꯤꯂꯤꯞꯅ ꯁꯝ ꯐꯥꯅꯕꯒꯤꯅ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯔꯦ ꯁꯥꯏ ꯕꯕꯥ ꯕꯣꯝꯕꯦꯔꯣꯝꯗꯗꯤꯀꯣ ꯕꯣꯝꯕꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯂꯩꯔꯝꯕꯗ ꯁꯠꯇꯤꯁꯒꯔꯗꯁꯨ ꯑꯩꯈꯣꯏꯁꯨ ꯈꯨꯔꯝꯃꯛꯑꯦ ꯁꯥꯏ ꯕꯕꯥ ꯃꯟꯗꯤꯔꯁꯦ ꯑꯗꯨꯒ ꯑꯉꯥꯡ ꯆꯥꯅꯕ ꯆꯣꯀ꯭ꯂꯦꯠ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯏꯗꯣꯝꯆꯥꯒ ꯊꯥꯡꯖꯤꯡ ꯂꯩꯕ ꯆꯠꯇꯣꯏꯅꯤ ꯏꯗꯣꯝꯆꯥ ꯂꯥꯛꯑꯕꯅꯤꯅ ꯊꯥꯡꯖꯤꯡ ꯂꯩꯔꯨꯁꯤ ꯍꯥꯏꯌꯦ ꯑꯩꯁꯨ ꯀꯨꯏꯔꯦ ꯆꯥꯗꯕ ꯏꯗꯣꯝꯆꯥ ꯍꯣꯏ ꯃꯃꯥꯡꯗ ꯃꯣꯕꯦꯗ ꯄꯨꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯅ ꯂꯩꯔꯨꯗ꯭ꯔꯦꯕ ꯊꯥꯡꯖꯤꯡ ꯈꯤꯇꯪ ꯂꯥꯞꯄꯦ ꯊꯥꯡꯖꯤꯡ ꯂꯩꯐꯝꯁꯦ ꯂꯥꯞꯄꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯈꯣꯡꯅꯕꯗꯤ ꯑꯗꯨꯝ ꯆꯠꯄ ꯌꯥꯕꯅꯦ ꯑꯗꯣ ꯂꯧꯔꯨꯗꯣꯏꯅꯤ ꯑꯗꯣ ꯏꯗꯣꯝꯆꯥꯅ ꯕꯣꯝꯕꯦꯗꯩ ꯄꯨꯔꯛꯏꯅꯤ ꯔꯥꯏꯁ ꯀꯨꯀꯔꯁꯤ ꯌꯦꯡꯉꯣ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯔꯥꯏꯁ ꯀꯨꯀꯔꯁꯦ ꯄꯤꯛꯇꯛꯄꯨꯗꯤ ꯑꯄꯤꯛꯄ ꯂꯤꯇꯔ ꯑꯃꯒ ꯀꯌꯥꯅꯣ ꯑꯣꯏꯔꯦ ꯑꯗꯣ ꯏꯗꯣꯝꯆꯥꯒꯤꯗꯤ ꯀꯀꯥꯒ ꯏꯗꯣꯝꯆꯥ ꯈꯛꯇꯅꯤꯅ ꯄꯦꯅꯥꯁꯣꯅꯤꯛꯀꯤꯅꯦ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯀꯩꯅꯣꯒ ꯁꯤꯖꯤꯟꯅꯈꯤꯗꯕ ꯑꯁꯤꯗꯒꯗꯤ ꯑꯝꯇ ꯁꯤꯖꯤꯟꯅꯅꯤꯡꯗꯔꯦ ꯔꯥꯏꯁ ꯀꯨꯀꯔꯁꯦ
bil kaaba ꯃꯌꯥꯝꯁꯤꯅꯕ bil ꯈꯨꯀꯥꯝꯅꯤꯅ ꯏꯗꯣꯝꯆꯥꯒꯤ ꯀꯀꯥ ꯏꯗꯣꯝꯆꯥ ꯈꯛꯇꯅꯤꯅ ꯏꯗꯣꯝꯆꯥꯁꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯅꯤ ꯀꯀꯥꯒꯤ ꯑꯩ ꯀꯀꯥ ꯃꯊꯟꯇ ꯂꯩꯍꯧꯕꯅꯤꯅ ꯌꯦꯡꯉꯨ ꯏꯗꯣꯝꯆꯥ ꯌꯦꯡꯍꯜꯂꯤꯌꯦ ꯑꯩ ꯀꯨꯏꯔꯦ ꯁꯤꯖꯤꯟꯅꯈꯤꯗꯕ ꯍꯥꯏꯕ ꯑꯩꯅ ꯇꯨꯡꯒꯣꯠꯇꯨꯅ ꯑꯆꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯗꯣꯝꯆꯥꯒ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯇꯞ ꯇꯞ ꯂꯥꯛꯑꯒ ꯊꯥꯡꯖꯤꯡ ꯋꯥꯏ ꯆꯥꯏꯔꯦ ꯃꯌꯥꯝ ꯑꯩꯗꯤ 3 ꯈꯛꯇ ꯂꯧꯔꯦ ꯏꯗꯣꯝꯆꯥꯒꯤꯅꯤ ꯑꯃꯨꯛ ꯆꯥꯝꯒꯤ 7 ꯏꯗꯣꯝꯆꯥꯒꯤꯅ ꯏꯗꯣꯝꯆꯥꯒꯤ ꯀꯀꯥꯁꯨ ꯆꯥꯕꯀꯣ ꯑꯗꯨꯒ ꯏꯗꯣꯝꯆꯥꯁꯨ ꯆꯥꯕꯒꯤ ꯐ꯭ꯔꯤꯖꯇ ꯑꯗꯨꯝ ꯍꯥꯞꯆꯤꯟ ꯊꯝꯕꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯄ ꯉꯝꯗꯕꯒꯤ ꯍꯥꯏꯅ ꯊꯥꯡꯖꯤꯡꯅ ꯂꯣꯏꯔꯦ ꯑꯃꯨꯛ ꯑꯩꯒꯤꯗꯤ 3 ꯈꯛꯇꯪ ꯂꯨꯄꯥ 50ꯒꯤ 3ꯒ ꯑꯁꯤ ꯑꯣꯏꯅ ꯂꯧꯔꯦ ꯑꯩꯗꯤ ꯃꯦꯠꯈ꯭ꯔꯒ 2ꯔꯛ ꯆꯥꯏꯕꯀꯣ ꯊꯥꯡꯖꯤꯡꯁꯦ ꯆꯥꯎꯕꯅꯤ ꯁꯣꯝꯗꯁꯨ ꯂꯩꯔꯝ ꯊꯥꯡꯖꯤꯡ ꯁꯤꯗꯁꯨ ꯊꯥꯡꯖꯤꯡꯅ ꯋꯥꯏ ꯆꯥꯏꯔꯦ ꯑꯗꯣ ꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯂꯧꯕꯩꯅ ꯂꯧꯕꯤꯔꯦ ꯏꯗꯣꯝꯆꯥ ꯂꯩꯔꯦ ꯏꯗꯣꯝꯆꯥ ꯄꯨꯡ 6ꯇꯒꯤ ꯇꯣꯡꯉ ꯂꯥꯛꯄꯩꯅ ꯋꯥꯔꯦ ꯃꯥꯁꯨ ꯑꯗꯨꯒ ꯑꯩꯁꯦ ꯉꯥ ꯌꯥꯏꯅꯕꯒꯤ ꯂꯧꯅꯤꯡꯕꯅꯦꯕ ꯑꯗꯣ ꯂꯤꯛꯄꯩ ꯋꯥꯔꯤꯅꯤ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯁꯦ ꯉꯥꯁꯦ ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯌꯥꯝꯅ ꯌꯥꯝꯗꯗꯅ ꯂꯤꯛꯁꯜꯂꯛꯏꯁꯦ ꯂꯨꯄꯥ ꯆꯥꯝꯃꯅꯤ ꯌꯦꯡꯉꯨꯅꯦ ꯁꯤꯒꯤ ꯄꯣꯊꯤꯁꯦ ꯂꯧꯔꯛꯇ꯭ꯔꯦ ꯑꯩ ꯌꯥꯏꯕꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯌꯥꯏꯔꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯑꯩ ꯕꯖꯥꯔ ꯈꯔ ꯇꯧꯔꯒ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯄꯣꯠꯁꯦ ꯑꯩꯒꯤ ꯊꯥꯡꯖꯤꯡꯅꯁꯦ ꯂꯩꯔꯦ ꯊꯥꯡꯖꯤꯡꯁꯦ ꯑꯃ ꯂꯣꯏꯅ 3ꯃꯛ ꯂꯣꯏꯔꯦ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂ ꯊꯝꯃꯅꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯃ ꯄꯣꯛꯈꯥꯏꯔꯞ ꯇꯧꯕ ꯌꯥꯎꯔꯦ ꯑꯁꯤꯁꯦ ꯃꯦꯠꯁꯜꯂꯅꯤ ꯅꯨꯡꯊꯥꯡꯒꯤ ꯉꯥꯒ ꯎꯃꯣꯔꯣꯛ ꯃꯆꯦꯠ ꯑꯃꯒ ꯍꯥꯞꯄꯒ ꯍꯥꯎꯔꯅꯤ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯔꯁꯨ ꯊꯥꯡꯖꯤꯡꯁꯤꯁꯨ ꯃꯍꯥꯎ ꯌꯥꯎꯗꯕꯣꯏ ꯈꯜꯂꯤ ꯅꯣꯡ ꯐꯥꯗꯣꯛ ꯀꯨꯏꯅ ꯆꯥꯈꯤꯗ꯭ꯔꯗꯤꯀꯣ ꯑꯗꯣ ꯃꯃꯥꯡꯗ ꯍꯞꯇꯥ ꯑꯅꯤꯃꯨꯛꯇꯤ ꯐꯥꯔꯛꯑ ꯃꯥꯜꯂꯦ ꯑꯗꯨꯏ ꯃꯇꯨꯡꯗꯒꯤ ꯂꯩꯗ꯭ꯔꯤꯌꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯕꯔꯕꯇꯤ ꯀꯩ ꯍꯥꯏ ꯕꯤꯟꯁ ꯀꯔꯤꯅꯣ ꯕꯤꯟꯁꯇꯤ ꯅꯠꯇꯦ ꯑꯁꯤ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯍꯥꯏꯅꯗ꯭ꯔꯥꯀꯣ ꯑꯁꯤꯁꯦ ꯂꯨꯄꯥ 30ꯅꯤ ꯀꯦꯖꯤ ꯑꯃ ꯍꯦꯜꯂꯦ ꯑꯗꯨꯒ ꯀꯥꯔꯣꯟꯁꯤꯅ ꯍꯥꯞ ꯀꯦꯖꯤꯗ ꯂꯨꯄꯥ 10ꯅꯤ ꯂꯧꯈ꯭ꯔꯣ ꯍꯥꯏꯅ ꯑꯗꯨꯝ ꯄꯨꯔꯛꯑꯦ ꯈꯪꯗꯦ ꯆꯥꯕ ꯆꯥꯗꯕ ꯂꯧꯁꯜꯂꯦ ꯑꯗꯨꯒ ꯊꯥꯡꯖꯤꯡꯁꯤꯅꯤ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤꯁꯦ ꯑꯗꯣ ꯁꯣꯅꯨ ꯍꯣꯏꯁꯨ ꯃꯔꯨ 2-3ꯈꯛ ꯑꯗꯨꯝ ꯆꯥꯅꯤ ꯄꯔꯨ ꯌꯦꯡꯉꯣ ꯂꯥꯏꯔꯤꯛ ꯇꯧꯗꯅ ꯍꯤꯞꯇꯅ ꯂꯩꯔꯦ ꯑꯩꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯧꯖꯤꯛ ꯄꯔꯨ ꯍꯣꯏ ꯂꯥꯏꯔꯤꯛ ꯄꯥꯍꯟꯗ ꯌꯥꯔꯔꯣꯏ